अहानबदा मरुओइबा पाउ इम्फाल ईस्ट की अंड्रो पीएस की मनुंग चनबा याइरिपोक चंगमदबी मथक सगोल लौगी लंपाक्ता मसागी चही निफु निपान सुरबा मियोय अमा निंगाई संगदाइनबगे थौदोक अमदा मचानुपाना हटख्रे हौखिबा पुंग कुनमरी असिदा मणिपुरदा मियोय चमरिगा सुपना मरी नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदुना मियोय अहुम लेखिद्रे अमदी इलेक्शन कमीशन अंगासी वर्चुअल मीट कया परिंग नाइना पांगथोक्तुना कोरोना वायरस संदोरकपा थिंगननबा मियामगी रैली चटपा अमसुंग रोड शो पांगथोकपदा थमलिबा अथिंगबा असि मखाताना थमगद्रा नत्रगा लौथोकद्रा हाइबदु कुपना खनख्रे पोनी टीवी की नुमिदांग गी पाउ मिडिंग ताबिरि पसिंगबु बिद्यासना ना तराम नोकचरे पाउ संदोकना पिजरे मसागी चही निफु निपान सुरबा मियोय अमा निंगाई संगदाइनबगी थौदोक अमदा महाकना हेक पोक्चबा मचानुपाना हाटख्रे मपा हाटपगी मरा लैरबा मचानुपा अदु माइनरनी हाइरे थौदोक असि इराई नुमितकी नुंथिल पुंग अहुमका मखाइरोम ताबदा इम्फाल ईस्ट की अंड्रो पीएस की मनुंग चनबा याइरिपोक चंगमदबी मथक सगोल लौगे लंपाक्ता थोखिबने मचानुपाना उतुपना थोमलगा हाटख्रबा मियोय अदुगी ममिंग एमडी खुलाकपम जाकेर अपोकबा लैखिद्रबा मनिरुद्दीन कवे याइरिपोक चंगमदबी मथक लैकाइदगिनी हाइरे प्रेसना फंगबा पाउ अमगी मतुंग इन्ना लैखिद्रबा जाकेर असि महाके इमुंग मनुंगा तोइना खतना चैनबा हेक हेक तवे ngarang irai numit ki ayuktasu jakerna machanupa yumda laiba yaroi haiduna thang ama pairaga koitan tanaba lekai miyamna una howi haire tungda nungthilda jakerga machanupaga amuk khatnaraktuna lambida machanupana koilas lonbada sizinaba sing ukak ama pairaga mapa adugi makokta kanbadagi mafam aduda laikanaba ngamdana jaker laikhidabani haire thagdok adugi matangda imung manunggi maikaidagi polista complaint tawrakpa laite adubu andro police station na sumoto case ama lokhalaga asiba hakchang adu jenims da postmortem tawraba matung imung manungda khutsinakre haire हौखिबा पुंग कुनबरी असिदा मणिपुरदा मियोय चमरिगा सुपना मरी नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदुना मियोय अहुम लैखिद्रे सैंपल पुन्ना लिसिंग अनिगा चनिगा कुंट्रा टेस्ट तौबदा हाइरिबा केसिंग असि फंखिबनी हाइना कोविड-19 कमन कंट्रोल रूम ना हाइरे पॉजिटिविटी रेट असि चादा 39 अमा ओइखे हाइरिबा पुंगफम असिदा मियोय मरिफुनिथोय कोविड तगी फगलक्तुना डिस्चार्ज तौखे कोविड-19 कमन कंट्रोल रूम दगे थादोरकबा चेरोल अमना हौजेक स्टेट असिगे कोविड-19 केस मसिंग असि लाख अमा लिसिंग कुनमापन चत्रुका हुंफुमाथोय यौरे लोइनना लैखिदबा मसिंगना लिसिंग अनिगा कुनिथोयनी हाइरे इंडिया दा कोरोना वायरस इन्फेक्शन लाख अहुम लिसिंग कुंट्रा तरेट चत्रेट का सुपना मरी रिपोर्ट तौदुना अपुनबा केस मसिंग ओमिक्रॉन वेरिएंट की केस लिसिंग तरागा सुपना यांखई थारगा करोड़ अहुम लाख मरिफु मापन लिसिंग अहुमगा चत्रेट का कुंट्रा माथोय सुख्रे हाइना ngasi यूनियन हेल्थ मिनिस्ट्री की डेटा अमना फोंदोख्रे एक्टिव केस मसिंग लाख कुनमाथोय लिसिंग तराहुंदोय चहुमगा हुंफु मंगा यौरे लोइनना सिखिबा मसिंगना लाख मरी लिसिंग मरिफु निपान चमरिगा मरिफु मरी सूरे हाइरिबा असिदा नौना लैखिद्रबा चमरिगा मरिफु निपान याउरी मिनिस्ट्री ना हाई ngarangdagi leibak asida omicron gi case chada 3.3 hengalakhe active case chada 5.3 leiri loinana leibak ki oina recovery rate asi chada 9.3 amada hanthakre nongmada positivity rate ki chang asi chada 38.2 oiri haina ministry na haire election commission na ngasi virtual meet kaya Paring naina pangthoktuna coronavirus sandorakba thingnanaba miyamgi rally chatpa amasung road show pangthokpada thamliba athingba asi makhatana thamgadra natraga lokthokadra haibadu kupna khanakre haire
January 9 Uttar Pradesh, Uttarakhand, Goa, Punjab amasung Manipur gi election matam lakthokpada poll panel asina rally pangthokpa road show amasung bike show loinana asigumba campaigning chathaba January 15 fauba athingba thamle haina lakthokibani. January 15 da ECI na hairiba athingba si January 12 fauba amuk sangdok hankibani. Adum oinamak ECI na mioi chahum natraga hall amagi capacity chada yankhai gi changda tinba meeting sing pangthokpadi yagani haikibani. Chap chaba firep ama launanaba poll panel asina virtual meet pangthoktuna Union Health Ministry expert sing Mikhal pangthokadawriba state mangagi chief electoral officer singa tathok tasin tawri hairi. Lakadawriba Manipur Board Council amadi CBSE na lauba parikha sing pangthokpa matamda laingakna SOP maintain taunanaba protocol ama semgadabani haina Democratic Students Alliance of Manipur Desamgi Secretary General Mayengbam Somojit Luwangna dabi tawkhre. Ngasi Kwakathel da laiba Desamgi head office ta paumi singa unabada mahakna makhatana haike haukiba numit kharani asida COVID-19 gi third wave laktuna state asida positivity rate asi khangwang wangkhalakle maram aduna miyamna SOP ngakna chatba asi tangai fade haukiba January 3 dage chahi 15 gi makhat ge angang singda vaccination tauba haukhrabasu vaccination taubagi chang nemba maramna angang sing asige exam tawrakpa matamda lengakna chapchaba SOP protocol semba haibasi tangai fade haike Natrabadi chahi 15 makhage angang singda laina asina sathina sokhanba yabagi akiba leire hainasu mahakna haike loinana hojik pre council exam tawriba school singda desamna ngasi chatuna yengsin lobada SOP maintain ningtijana tauba amadi taudaba school kaya yauramba thengnakhi maramaduna school singnasu SOP maintain tauduna laina asi ngakthokpada mateng pangbiyu Exam tawgadawriba mahiroi ayamba chahi 15 dage 19 faubagi manungda laiba ngaktani adubu hojik fauba angang sing hidak kapagi chang asi aduki matik nemle vaccination drive asi lengakna meeting changbage tangai fadaba lai haiba wafumsu Somojit Luwangna thamlakhe chahi 15 dagini chahi 19 sai faubada laiba mahiroi singna oigadoribani huji akoi hariba exam sing asida saruk yagadoribasi maramasina Haiba koi mahiroi sing asi huji phawbada koi India ge onasu adugi state si onasu hokiba January gi tang ahumda koi masigi vaccine kapagi thabaksi hogdokrabasu hojik state asida masigi chahi sigi manungda laiba mahiroi singda vaccine kapagi sang asi asuki matik koi masi peningai oide masi nemi habani no masigi phibam masida akoina haiba exam asi sapsaba masigi strict tonganba SOP ama fajana semaga chatnaga pangthokdaba taragadi haiba chahi sigi manungda leiba mahiroi singda paktakna na COVID-19 laina rasidasi chandoroktuna chuki mati khudong thiningai oiba phibam makha lakani haibasi desamda koi faujai Manipur da lairiba local club singna senjau paiba singe free khauda yauba club oidanaba akhoi punna hodaminasi haina ngasi Imphal East District United Club Organization ge 13 suba Foundation Day ga mari lainana amuko ge President Nando Luwangna haikre ngasi Khurai Ningthaubung Community Hall da pangthokpa club asige 13 suba mapokumon thauram aduda All Manipur United Clubs Organization amuko ge President Nando Luwang IDUCO ge President Dwijo Takhelambam Palem gi President Khaidem Punimasi Laima Kampal gi President Laistram Romabati Laima IDUCO ge Hanagi President L Lemba Maitei amadi IDUCO ge Hanagi President Ningthauzam Shyam Sundar Maitei na saruk yakhe Nando Luwang na haike Manipur da lairiba club amadi Maira Paibi Singna khal kaihandana thabak tawdrabadi Khudong thiba thengnaroi maruoina general election maya naksilakba asida tongan ba crime kaya thokliba asida local club singna mayaida leptuna chapchana mating fudoktuna mayok na bachangi senjau paiba candidate kaya amadi makhoigi worker kaya na tongningbata tawduna thokhaningdaba thodok wathok kaya thokliba amadi misi mina fawba yaurakli masi local club amasung maira paibi singna chapchana thengnaba ngamnanaba neutral oina thabak tawba mathau tai haina Nandona makhatana fongdokhe Aikoi local club sing si yamna mating leina yamna neutral body ama waina aikoi thabak toba natragadi ngasi oireiba
खुदोंग थीब फिल्म क्या से अखोई थेंगनब ngam मरुइना जने इलेक्शन मया नकलकप मतम असिदा अखोई तोंगान तोंगान बा क्राइम क्या अमा थोलकप असिदा लोकल क्लब सिंगना चप चाबा मया दे लेपग मतिंग फुदोगा अदुम क्राइम सिंग अदु थिंगनबा होनगदबनी नत्रगदी सेंजाव पाइबा कैंडिडेट क्याना अमदि मखोइगी का हेलब वाकर क्याना सुम तौनिंग तौबदा अखोइगी खुनाय असिदा पामदब तोदो क्या थोक्तना अखोइ मिसी मिना क्या यावबगी थोदो क्या अमा लेप लेतना थोलकनी मरमदुना लोकल क्लब सिंगना मैरा पाइबी सिंगना मागी लेकाइदा करिगुम मखल अमतगी पामदब थोदो इरांग थोक्तनबा मरुइना हौजिक इलेक्शन मया ओरपसिदा इलेक्शन ग मई लेने थोइबी इरांग सिंग थोक्तनबगीदमक्ता चेक्सिन थौरांग लोकटपा मतम ओइरे Manipur People's Party MPP gi General Secretary Administration ni haizaba haubizam Gitajen amadi mahaki kangbuna MPP complex ta dukan famliba singdagi yamlaba senfam demand tauramba asi MPP ga mari amata lainade haina ngasi Major Khulda laiba Manipur Press Club ta paumi singa unaba amada party asigi General Secretary Organization Thokchom Sarja Kumar na phongdokre Mahakna makhatana haiki ECI na fauba MPP gi office bearer amata leite haina phongdokhiba laikre aduga masana masabu MPP gi General Secretary Administration ni haizaba Gitazen amadi mahaki kangbuna MPP gi complex ta famliba achoba dukan singdagi lupa lakh ama loinana khara pikthaba dukan singdagina lupa listing yankhai pigadabani haina pressure pibadagi dukan famba ngamlaroi haina dukandar singna presta phongdorakpa asi MPP gi yamna laibak thibani dukan sing adumak makhatana hangbikho Gitazen hairiba misak asi MPP ga mari amata lainade maram aduna dukanda paisa khaibana chingba makhatana laklabadi police ta complain tawbiu MPP bu nungsi biduna MPP gi tiketa election lab na naba sem sariba intending candidate singsu MPP asi permanent office bearer leitaba maramna lakadawriba Manipur Assembly Mikal asida candidate puthokpa yabagi fibam leite haina mahakna phongdokhe अखोई मनुंगदा होजिकसे अखोई तोंगान तोंगान अखोई चेनबा मसिगी हौरकफमसे हौगिबा लोक सभा ना 2019 दा पांथोखिबा लोक सभा मि अखोईगी मिखलदुदगी यामनबा पैसा अमा अखोईगी मतमदुगी प्रेसिडेंट जुगिंद्रो अमदी गीताजेन मखोई अनीना अचौबा पैसा अमा अखोई मांहनगिबगी यामना थिगतनरिङै चरकता मथंग अमगा केस तौसनरकपदगी होजिकसे मतम साना सही अनि हेंजलाबसे अखोई चयेनदना लेरिङै चरकसिदा इखंग खंगौदना ngaraंगसे अखोईगी Manipur People's Party की complex दुकान फंबा इसिनाउ सिंगना अखोईगी प्रेस की खुथांगदा मियाम खंगना करिगुम्बा खरा फोंदोरकपा हारिबा फोंदोरइबा वाफमसि यामना अंगकपा अखोई याम इकाइनिङाइ ओइबा पार्टी सिदा अमु हन्ना को अरोइदबा अखोईगी काली हाइतारे अमुबा अदुगुम्बा ता दाखफम अमगुम्बने लौबे याइ मरमदि ngasi bokta अखोई दुकान सिंगसिदा अखोइना Manipur People's Party ना सांगबा मतमसि अकनबा प्रेशर अमा तौरगा अखोइना पैसा लखलगा ngasi bokta election ga mari लेना पैसा खोंगतखिबा अमा बो लैरक्तरी Paugi marak thana atenba bregama Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawuna tanabiu natraga Google Play Store dagi Medlane app download tawuna booking tawi break ki matungda makhataba pau bizri haukiba numit kharani asida moreda covid-19 positive case masing hengalakpa leibadage checksin thorang lokhatpa oina ngasi morege tongan ba mafam singda mioi chahunga kontra humdoi mass covid-19 ge rapid antigen test RAT chathabada Myanmar macha manga yauna punna mioi tara covid-19 positive oiba thengnakre Thauramasi Tengnopol District Administration Amadi Tengnopol ge Medical Department Anina Punna Kutsamnaraga Tengnopol ge Chief Medical Officer CMO Dr. KH Gozen ge Mitiang Makhada Chathakibani Mass Testing Drive Aduda More Hospital ge Tongan ba Dr. Yauna Medical Staff Sing Amadi More Police ge Additional SP LO
Surkumar amasung More Police Station gi OC Anansu Sarugyakke. Ngasigi chatkhiba mass testing drive aduda More Gate number 2 da parking da pochai yoliba Mioi Singh amadi More Kaithel da dukan famba yauna mana masing yonba mioi kaya test sathake punna mioi chahunga kuntra humdoi test sathabada More romdagi mioi manga yauna Myanmar macha manga positive oikhibane Tungda Myanmar macha sing adu COVID ki protocol sing ngakna chananaba khanghalaba matungda Myanmar romda home isolation taunanaba halanke Hiram asigi matangda Tengnopal gi CMO Dr. KH Gozenna Paumi Singda haike Handak COVID ki third wave lakpa asida Tengnopal district asu COVID-19 case hingalakre Masida border town oiriba More asi business ki mafam ama oibana Myanmar yauna mafam asida mioi kaya lakpa asida COVID positive oiba hengalakpa thengnare masida miyamna COVID ki protocol sing ngakna chatpinabasu mahakna appeal tauke Scott yauna chatpa driver singbo ban saugatpa singna gari thugaiba amasung driver furaba faubada Scott singna tumina yengduna laithoklaga laikhe haina driver amana pendaba fongdokre Ngarang Kangpopi districta oil tanker amade gas purakpa gari yangkai mapan thugairakpa amade driver bu fu chaiba tawkhiba thodok adubu yaningdaba fongdoktuna ngasi gari da laiba oil depot mamangda driver singna khongjang sathake Pukrambam John Kauba driver amana haike Kangpopi da ban sogatpa singna gari thugaiba drivers kaya furaba fawbuda gari sing adubu ngaksen gani haina chatminariba security singna tumina yengduna laike Gari thugairaba sing adu thengnabagi mahutta police anina driver ama gari mafam chana khamde haiduna fubirakhe yamna toina driver kayada asigumba thodok asi thoktuna lakle ngarang thugai khraba gari sing asok apan nangkraba mioi singda government na compensation pigadabani masida sunatana driver da furakhiba police constable anige mathakta dandi pidriba fawba steering paidabage khongjang changsilagani hainasu mahakna paumi singda fongdokhe Ngasi ki protest aduda gari atek akai asok apan yaukhiba singi compensation PU driver da furakhiba police dandi PU amadi Kangpokpi banna oil tanker amadi LPG gari da attack tauba yaningde haiba play card sing paikhe अखोगी security ओइना पुबिरबा अखोंगोंदा गात ताबिरगा पुरिबा अखोगी स्कोर सिंगसिना अखोंगोंदा कनबिबै मुता मोइना अखोंगोंदा फुरगा थुगारगा लैरि टाइमिंगसिदा मोइना येंगागा लैरिबा मथकसिदा अखोगी मणिपुर पुलिससिना लागा अखोगी मतेंग पांगबिबदि लारदना अखोई ड्राइवर गोंदा खुद थाबा मक्सु यावरेबा हजिकसे थुगा यावरबनिना सिदा कॉम्पेंसेशन अखोगी ड्राइवर सिंगी नतर काय थोइ सिंगसे असि मखा ताना कनो तौबिद्रगदि अखोई चटलरोय हाबा फिरेसिमा अखोई लौजरगा Crime da chenabami da ticket piba yaroi haina kholau laukre criminal case da chenabami BJP kakting da yauba yaroi crime da chenaba mina luchingba oiba yaroi down wai surchandra haiba kholau kaya lauduna ngasi kakting AC ge BJP bu nungsijaba sora mayai lekai 37/31 polling station ge miyamna protest taukre protest aduda saruk yaramba MD Nazir Khan kauba mioi amana haike Prime Minister Narendra Modi amadi Union Home Minister Amit Sahana BJP da criminal case ta chenaba mioi sing yauba yaroi haina fongdokpa laikre asida sunatana party asina corruption na chingba muthatna ba honaringai asida kakching BJP da criminal case ta chenaba mioi yaholakba yaroi kakching AC asige MLA oiriba Mayang Lambam Rameshwar bu nungsijaba amadi mahakpu thazabadage BJP da miyam yaurakhibani Rameshwar da BJP ki ticket piraktrabadi aikhoi BJP da yaubagi wahanthok leite criminal case da chenaba mioi kakching BJP mandal da yauhanba yaroi asigumba mioi singda ticket pibiganu haike Nature Club Hauraibina Sinduna Imphal gi Manipur Press Club ta ngasi paumi singa unaba gi thauram amada club asige member Sarungbam Ruhi Kumarna haikre club asina mahusadagi Lairaklaba nature ngaksenba amadi plastic free zone ohenanabage campaign chathaduna lakle adubu lamdam asida yamna nungaitaba thabak kaya thokre chakhatpagi mingda layoiraba upal kaya yanthatkre
Handaksu Manipur University gi mamangda horiba sana khongnang yauna lilong fawgi area da sana khongnang tara humdoi yauna upal kaya yanthalagani haiba pau ama fangbadage club asina PWD amadi forest department da club asina upal sing asi kanbinaba haizabadage upal sing asi yanthatle roi haibage thazaba pirakle nature club ki pandamde sanghalasi nalhalasi haiba wakhalon asina asini haina mahakna makhatana haike Mamang to give us in Aduna, at my Maxida Jose Koi, Memorandum Mamangi, Tang Taraga Tereta, a Koi, Memorandum Makoi, Forestki, PCCF, and Hope, for the head of Forest Force, Koi Piraga, a memorandum to Piba, I don't to the Angang Ziki interest, Ubudaki Mahana, Koi Officersina, Koi Dr. Adisa Josi, Masamana, Magi Conference Hall, Koksalaga, Angang interact Togdana, Angang 1-to-1, Koi Apamasing Hydrakanda. Yamna Tawai Yauna, Koi officers in a zoo, Angang Zinzi, Sentimenzi and Kanda, a Koi Kaina Toboya Toxi, Aduga, Haribo Upamishing Mangandana, a Koi Kaitoya Bagay have a say, I'm detailed in the Kanaki. Angang in the zoo, Sanaka, Kanaba, Nessa Club Key, Amadi of Nessa, Hongaiba, development, the calamity sense, ecological balance key, Ladyba, pollution, arms and Kujo, I'm the shadow. Admina, Lakpotaki Koi. Commissioner of Excise ki meeting Makada Moirang Excise Officer in charge H. Biramani Amadi Bishnupur Excise Enforcement Team na Bishnupur District ki Manungchanba Thanga AC ki tongan ba mafam singda ngasi drive chathabada chaurakna lupa lising kunmuki yungaw sing fagat pangamkre Hairiba Polam Singh asi fine thihalaba matungda Commissioner of Excise ki ayaba lauraga dispose tauragani haina Bishnupur District Nodal Officer Excise O Surjitna haike Mahangna haike drive asi makhatana chathagigani Paugi maraktana atenba break amaga amughana Ningol Singhi Punsida, Kwaidagi Maru Ebanumit Asibu, Hena Magul Hap Nabagida Magda, Lazare, Bridal Makeup and Portrait Collection by Dojo Chongtao. Phone number 9366 214 258. Break matungda makhataba pau pizari ngasi Akhil Bharatiya Vidyarthi Parishad ABVP na sinduna Moirang Multi-Purpose Higher Secondary School campus tagi INA headquarter fauba chatnaba thaurang tauramba rally ama police na permission yaude haiduna chathan khidre Chamaga kunmanga suba Netaji Subhash Chandra Bose ke mapok kumonga mari lainana sinkhiba rally adu chatnanaba thaurang loiraba matungda police laktuna thingkhibani Permission Paidrabadi rally chatpa yaroi haina police na organizers singda khanghan khibadage rally adu tokhe Headquarters 22 Sector Assam Rifles amasung Inspector General of Assam Rifles East ki miding makada None Battalion gi Assam Rifles na sinduna Khoken Khul da ngasi Operation Sanvavna Project lising ani kunmathoi kunithoi gi saruk ama oina medical camp ama pangthokre Khul asida medical facility amadi layeng sang laitaba maramna khul asigi praja singna ningthamtha amadi covid laichetna maram oiduna mayokna riba awaba sing asi yengduna medical camp asi pangthokhibani hairi camp aduda medical checkup tawbuta natana hidak langthaksu khunja singda yenthokhe
इरोइनना मियामना कमन ओइना थेंगनबा हक्सेलगे इशू अमसुंग कोविड-19 गे लाइचट असिदगे करमना ngakthokani haibage matangdasu khunja singda khanghanke khunja chamaga humfudraga nithoi layengkhibaga loinana hidak face mask amadi sanitizer su lemna yenthokhe none battalion gi chief medical officer amadi regimental medical officer su saruk yakhiba camp asi covid-19 gi chanakanglon ngakna pangthokhe haire COVID-19 test tawbada longningba mamal lawduna anaba singda ehenba awaba piriba sing asi athuba matamda semdoktrabadi private hospital sing amasung diagnostic center singi mathakta akanba drive chathaba horagani haina akom lupna ngarang paumi singa unabada fongdokre Loop asigi Finance Secretary M. Binuna haike Health Director K. Razona thokiba notification amada RT-PCR gina lupa chamnga aduga private hospital amadi diagnostic center singdana lupa lising amaga chamri laugani amadi rapid antigen test kina mathang sitna lupa chamaga humfu amasung chahumga tara laugani haikibani adubu hauzik lupa chamriga yankhai dagina chamnga fauba laurakliba asi athuba matamda semdoktrabadi masigi mayokta drive chatharakpada thengnarakpa khudongchadaba singi daitya test ki mamal hena lauriba singna pugadabani haire Republic Day Thauramga Mari Lainana Tha Asigi Tang Kulhumdoidagi Kuntaruk Fauba Kangla Thong Thingzinduna Changthok Changsin Tawhalaroi Haina Kangla Board ke Member Secretary MJ na Thadorakpa Cherol Amana Haire Aroibada Maroiba Pau Amukhana Imphal East ki Andro PS ki Manung Chanba Yairipok Jangam dabe mathak sagol lauge lampakta masagi chahi nifunipan suraba mioi ama ningai sangdai nabage thaudok amada machanupana hatkre Haukiba pung kunmari asida Manipur da mioi chamriga subna mari nauna COVID-19 positive oikre laina asina maram oiduna mioi ohum lekhidre Amadi Election Commission na ngasi virtual meet kaya paring naina pangthoktuna coronavirus sandorakpa thingnanaba miyamgi rally chatpa amasung road show pangthokpada thamliba thingba asi makhata na thamgadra natraga lakthokadra haibadu kupna khanakre Poni TV gi numidangi pau mining tabiriba singbu kainanaba yathang nizari